Manipur Legislative Assembly ki Speaker THOKCHOM SATYABRATA All Manipur Working Journalist Union Amwju ki Media Resource Center da Thamnaba Lairik kaya ngasi Amwju ki President Khutshinnarakhre tabamna luchingba Union asigi team amada Khutshinnarakhre Speaker TI SATYABRATA gi Baigabati Laikai da leiba yumda pangthokiba Lairik Khutshinnabagi achamba thauramatuda Speaker TI SATYABRATA na Amwju ki President Khutshinnarakhre tabamda tongan ba Lairik sing Union asigi Media Resource Center da Thamnaba Khutshinnakhe Manipur Legislative Assembly ki Maikaidagi Khutshinnarakhriba Lairik sing adugi matangda Amwju ki President Kaching Tabam Bizoi na hai chahi asigi January tang 6 da pangthokpa Manipur Press Club ki Foundation Day numita Manipur ki Governor Anusawi Kena Club asida Media Resource Center ama hangdoklamki Center asi mapung phaba ama oihanaba lamdam asigi geopolitics amadi environment na chingba tongan ba hiramgi document amasung Lairik sing thamnaba honari masigi damak starasigi saknairaba myoi amadi institution singda document amasung Lairik sing mateng pangbina ba haizaki madugi saruk ama oina ngasi Manipur Legislative Assembly gi Speaker na ahanbagi Lairik nipan rom Khutshinnarakhpani award pa Lairik sing nongmanini gi manungda piraklaba yai Media Resource Center asi hauzik chalaiba horabasu mapung phabadi oidre Center asi linkatbagi maruoiba pandamde journalist sing research tauna ba amadi idea of Manipur asi mayek sengna khangduna pau iba amasung phongnabane loinana atopa state gi lakpa journalist singna Manipur gi maramda apamba document amasung Lairik fanghana ba khonabani haina bizoi Kaching tabamna makhatana phongdokhi The Media Resources Center is Shamkatpada, Manipur ki maram the Eva, geopolitical Kamailaba, environment Kamailaba, forest Kamailaba, document Kayamuk Saman and Maram Oraga, Equina, Lamdam Sita Ladiba, Sangnaraba, Muising, Aduga, Institution, Kudimakta, like Sing Mating Pambu, Madugi, documenting Mating Pambu, Equina Danto Bu, and Equina request of Givelay, Adugalona, Manipur Legislative Assembly. Speaker da akoi Amwju gi site gi haiba Media Resource Center si sengkotpada assembly dagi library da lariba like sing gi marak dagi akoi da Amwju da khara donate to biu haiba dagi honorable speaker na koi Amwju da like khara si khujang gi wat document me am adugi like me am se kona lona puchal lakpa khangal lakpa mamdi Media Resource Center da heng journalism sina la aga research to jaba aduga idea of Manipur si clear oina heng pau I bada kai da idea of Manipur si koi khangna pau iraga potu kai no si thongnaba the Mapandagi journalism lang matamda makona pamiba documents kai sing like sing koi phanganna honabani ko sangat pa hork padang airi mapung bhabadi oidri adu koi hosi nasi speaker na pibi iba like sing puna mana pibi ga na le sama pirakpasi like humfu humtramuni ngasi manga taru tare nipan mukti pire adu hayeng hangsi phogi manung date awar pasing piragena hare